Manipur ki governor meeting pangtokre miyang milengak lakatra lakloitra haiba khamngamde Maroiba Pau Union Home Minister Amit-Shah na Manipur ki Governor yauna Manipur ki phibom ki matangda high level meeting pangthokre miyam gi lengak lakadra lakloidra haiba khangba ngamdre Thambal tongnaba amadi thambal satnaba hotnaringaida lamdam asigi ingtappa hanjinaba hotnadre haina veteran politician Ojoy na hairi Jiribamdagi lanjenar tuna laiba chahi amarom tangairiba angang ama mafam khangdana kapthorokpa nongmai maruna panbadagi hospital da laikanakre amadi kaboi phuru ki achobo kumai ama oriba gan ngai ngasi mafam kayada pangthokre Kurumjari, ISTV ki pau ming tabiri basingbu taram nokjari, hoji pau santong pijari. Union Home Minister Amit-Shah na Manipur ki Governor yauna Manipur ki phibam navhongna na yengshnaba high level meeting ngasi pangthokre hairi. Mipham asi Home Minister Amit-Shah na chair lorga Manipur ki Governor Ajay Kumar Bhela, Security Advisor Kuldeep Singh, Chief Secretary Punit Kumar Goyal, DGP Rajiv Singh, Union Ministry of Home Affairs ki senior functionaries singsu saruk yaki. Mipham aduda law and order security arrangement loinana leiriba issue singi matangda lagliba ahongba sing khanaki thajaba yaba pawgi likhun amagi matung ina ngasigi mipham adu ayuki pung 12 da pangthokani tawramba adu yaithoklaga nungthelgi pung ani tabadagi pangthoktuna pung amarom chupna state asigi oiriba phibam amade tungda oirakadaba singi matangda kupna khanaki hairi Panbayabadi Mamang Chahi ki February Mapanda Matam Aduki Chief Minister N. Birena resign Taukraba Matungda Tha Adumaki Tang Taraga Humdoidagi Manipur da President Rule Gilengak Leraktuna Lakadova February Taraga Humdoida Chahi Amamapung Parakadaba Maramna Manipur da Miam Gilengak Lehenbe Yagadra Amasung Makatana Biar Tongkadra Haiba Ngasigi Mipamna Warep Logani Haina Tajanarambani Adubu ngasi mifam aduna lengak sembagi matangda kari khanakibagi haiba khangba ngamdabana February gi angan basarukta Manipur da miyam gi lengak lakadra haibadu haiba ngamdana leiri hairi Thambal tongna babadi thambal sa na bahonari da lamdam asida ingtappa hanjinna bahonadre haina veteran politician Ojoy na hairi waphamasi iningthau gambir sing leikidaba numit jahi taret khuntakpa matungda Manipur na ingtappa amuk hanjilakibagi jahi chani mapung pharakpa kumja amade lising amachapal humbura tarukta lebak ningthau yauna Miyamna Thoram Pangthokpa Hokiba Numit Jahi Yankai Mapung Parakpa Loinana Langthabalda Leba Ining Thau Gambir Shingi Aroi Bayata Pam Oikiba Mapamasida Lagriba January Mapanda Pangthokadaba Haikaleka Tamba Thoronga Mari Lainana Mahaki Yumdangasi Pangthokiba Paugi Mipamda Haikibane Paugi Mipamaduda Jahi Taret Khuntakpa Ining Thau Gambir Sing Amadi Athoba Singining Singloop Athoba Singi Liglam Thibalup Imagi Meira Langthabal Kendra Club Maira Paibi Coordinating Committee Amade Radio Listeners Guild Manipur ki Thomi Singh Hanagi Minister L. Jayanta Kumar Amade Nauria Pakhanglakpa SCG Hanagi MLA RK Anansu Sarugyaki Mahanamaka Tana Kabo Laibak Maithiba Pikiba Aikhoigi Laibak Asi Ngasidi Kabo Refugee Karagi Makutta Kun Taktuna Leire Haiki Ngasi Leiriba Baro Sarkarna Manipur kannaba honate Manipur kannabagi mahuta thambal amasung thambal Manipur da karamaina thambal salan gani karamaina thambal gi sarkar ama lingani aido maike adonda pongning chandru lei maduna ngasigi akogi film asi orakpana hena akona lawe lanjelu ba mayam ama mayim jangam daba masa sigiba mama sigiba mapuro ibu sigiba mayam amagi akogi haini aile daba aki babangna oiri bu film je akoi hoji Manipur kanba haibigi amta ngaibu ufaidi akogi khenaba panabak thado oga Manipur kanba Himalaya ba kanba ifuru kanba haibse machina pandam oiraga
Manipur kanna bahona batavani. Chahi taret khuntak luraba matungda anauba Manipur ama pibiramba athauba sing adubo ngasi aikhoina ningsingba amadi kok non ba haibasi yamna maroi lagliba January 8 da nungthilgi pung ama makhaidagi langthabal da pangthokadaba iningthau Gambir Singh Narar Singh Sanahira Chandra sakhang haudraba thawai katkraba athauba sing amadi lising ani kunga humdoi gi irang asida thawai katkraba athauba singi mapamda hekallekat tamduna irat jabagi thoram asida party ki khenaba thamdana Lining Laison Kanglup Purup Kuding Magna Amata Oina Saruk Yaminasi Amade Numit Asida Kenaba Pumba Tadoktuna Manipur Kansi Haibawakalonda Warep Lominasi Haina Miam the Pauzelakli. Sahi taret khuntakpada hairiba athoba singdu lairam dragadi Manipur gi itihas e kari oiramba ya bageba. Aduna akhoi gi maikai dagi akhoi gi khena punamak thadoga amata oiba lingjenda iraipa iramdam ifurut kamba haibo wakal sidaida akoi saminadna Manipur da ingna tamna panba akoi shanti porokpa ngamba tangtu leitaba khunai ama poroktna Manipur kanbagi maikai do ada samina si haidna akoi gi makai dagi apil si tawjabane akoi seda leibe seda akoi party gi wapam gi wa amta leite ana mayam puna muleng bidna saru ya view Chahi amarom ta ngai riba angang ama mafam khangdana kapthorokpa nongmai maruna panbadagi hospital da laikana kre Thaudo si ngarang New Year ki numidang wairam pung mari makhairom tabada Lampel Police Station gi manung chanba Naurem thong khulem laikai de thokibani haire nongmai maruna panbadagi shoklaba angang ado Jiribam district ke Jiri lamdai khunau dage haujikna Naurem thong khulem laikai da asan bayum amada laiba elangbam thoiba masung elangbam ombi Lakhirani anige machanupa atombani haire Thaudok thokpham dagi ISTV News na phangba pauda ngarang numidang wairam angang aduna asan bayum adugi manungda phamungda hiplaga leiringai yungi jinggadagi faudarakpa nongmai maruna kokta pankhibani angang aduna kablakpadagi imungda changduna yenglubada angang adugi kok thangba sarukta I thoktuna leiramkhibadagi khudakta rimsta pukhatlaba matung haujik Little Clinic ta makhatana laying chathari hairi imung manungdagi phangba pauda angang adu operation tawraga kokta yauramba nongmai maru lokthokre amadi haujik makhatana laying chathari hairi Sogliba angang asi haukiba lising ani kunga humdoi gi me ahumdagi lamdam asida thokiba irang namar moiduna Jiribamdagi mafam aduda lanjelaktuna leirakhibani Gangai gi thoram ngarang dagi hauna Manipur gi mafam khara da pangthokpa haunakre state level kabui gangai organizing committee na sinduna taruklak suba oina state ki thakta kabui gangai lising ani kunga taruk ki thoram konthaujam mamang kabui khulda pangthokre thoramaduda MLA Govindas konthaujam MLA Sapam Ranjan MLA KH Bomcha kabui union ki president Dr K Hira kabui yauna myoi ke ana sargyaki MLA Govindas konthaujamna isa gi aigi ipuruki phanana ba khonaba karisu kaide adubu maduna state ama laibak ama kaina ba oirakpadi pumnamaki laibak thibani apunba Manipur ama gidamak aikhoi khudimangna achauba thaudang lofam thui haiki Ako human being puno magsing difference mayama malay ay personal interest ay society ki interest mayama malay maduda ako conflict situation da laba matungda masibu mataw karama solve taw gadagi haiba se koy punna sanction minaraga solve taw na bahona ba mataw tay over dialogue without provocation and the intimidation sawandana makoy bu damka taw dana force na tawa ako dialogue ta laiba ka si sanariba ain gi makhada dialogue ta differencing na se resolve taw na bahona bada Ako'y punna saruk yamin na ba matawag tayo. Kabui Union Manipur ki President Dr. Hira Kabuina Laioi Kraba Ipa Ipuna Thambiramba Kabui Puruki Mamal Yamlaba Lining Laison Chakna Kanglon Kaya Ngasidi Atai Atopa Lining ga Tosinakibana Akoigi Lining Laison Amadi Chanabi Noma Nomagi Mangshilakli Masi Kabui Kunaigi Oina Apaba Kudam Nate Masina Noma Natraga Nomadi Kabui Purup Asi Pita Nakablakigani Masi Kabui Kaktagi Wapam Nate Maitei Ijil Inaw Singisuni Makoi Shu Pita Nakapki bagi wapam masak nai ba mioi amana phongdok ki belai kabui di kabui oina hingsi ipai puna chatlamba liklam aduda punna chatlaba matamda kabui khunai gi yai phaba oigani haiki gangai hai lai ge hakta la la bane agi libret papio post harvesting lo singu lo geta tawaya gumai ni hai bata lali
mai puthokpagi kumaine haibsu lali aikoina gangai haibse righteousness over evils deities evil god lai patadu aikoina tanthokki ba aikoina ngamdana ngamba haibse punchi nungsangdana chatat watana thabak khuding ma tawbada mai pakpa adu oibagi wahan tawne Kabui Puru ke Gangai Kumai Pasoi Kendra ki Manung Chanba Sangai Pro Kabui Khulda Kendra ki MLA Sapam Kunja Kishore na hodokre. MLA Sapam Kunja Kishore na Ningsing Bathok Tringai Matamdagi Laminar Klaba Purup Singh Nungshi Chana na Laminar ke Madugi Nungshi Nabagi Mari Ngasi Sumangdri Mari Esi Kanagumba Matana Tadat Pangamloy Handak Thokriba Laibak Tiba Thodok Adude Ishore na Aikoi Yellow Purup Singh Makeup Thoro Manipur Kaibe Yaroi Haina Pauzel Oina Pibirakpane Sangai Pro Leka Esi Pasoi Kendri Oinadi Tamjaningai Oiba Model Village Amane Khul Asidagi Aikoina Tamjaningai Kaya amalai dharmagi khena bathamdana nungshi chanana leiminari bakul asigi ahal amade angang singe hospitality angakpane masi aikoi khak mangaloishi haiki Hanadai laminar ko puri kunima sungsaya susena bayaroi dabda koina atomda koi wajikti atomgi waicha atu paningdre wajikti koi kunima amatona lamina gadabani habse matugi nuksinabagi bon matugi nuksinabagi koi mari do kana su thad pangam ithibje le basati imta gangnam chung anobu sei lakpasida matubak tana bai sorna koi bo pangat pinaba oisan hoina hajari Gangai ki Thoramasi Thangmaiban Kendra MLA Kumukjam Joy Kishan ki Yumda Supang Thokre Masing Yamlaba Major Kulgi Laisha Pakang Yauna Kulgi Miyam Galwinana Jagoi Saminaduna Harau Tayamna Gangai ki Thoram Pangthok Minaki Thorong Gamari Lenana MLA Joy Kishana Gangai Festival na Lakpasida Lamdamasida Purup Amadi Lining ki Kenabalairabasu Apunba Manipur Amagidamak Aikoi Punale Minaduna Nungshi Chanana Laiminaba Lamdam Ama Oheli Haiki MLA Joy Kishana Gangai ga mari leina na angamba sel gi mating supangki Major Khulgi Saruk Yakiba Miyam na MLA Joy Kishan bu thagatpa phongdoki Star Level Gangai Celebration Committee ni su sinduna Jingmairong da leiba TRC compound da su Gangai Thoram pangthokre Thoramadu da MLA TH Arun Kumar su Sarukyaki Thoramdu da Speaker TH Saitabratana Lamdamasida ing tappa nungayai papa lamdam ama ohengi hairabadi mipung khuding mangna nungsi chanana laiminaba amadi apapata tanaba matautai mi amagi thabak thoram ama paikhalakpada mioi adugi asoiba aranba thiduna ngangbagi mahutta mi adugi asoibadu ningthina chumthokpiraba matamda aikoi mastelgi marakta nungsinaba amade ikai khumnaba hengalakpa oigani haiki ai amamam na thola kanda ai amamam no lepa kanda ai thamo da phawa wakhan si chabana phawna gadi kari khana duino aluna akhoi su mentally physically yam strong oi bachangi kari mo pen da banwai ta ba mai ta uro wakhan on ma wakhan da se da ba masi to bigano aduga afaba wakhan lon amaram da akhoi khamin la da leibili ba mayam ya pa ma du kari to bu ya bage kari to sige kumna tanaraga sumba function natabada closed door meeting sudum darkar lerakani na khali Home Minister na PR review meeting kauragliba se popular government semlak nabagi thaurang taurakpani haina lamlai kendra ki MLA ke Ibom Chana Sawombung Duigai Panjangi Chakan Gaingai ki thoramda phongdokre Mahanamakha tana Manipurda tangdu laitaba laklaba matungda popular government ama semlakani haina thajabalai masi puraknaba phurup amana amabu nungai roidaba wa ngangloidabani Hauji popular government ama semlakpada Manipurda chada humbudra tangdu laitaba hanjil lakle haina loba yare puru khudingmak punba lengak ama laklaba matungda mapung phaba tangdu laitaba purakani mapung phaba tangdu laitaba adumak laktringaida hauzik relief camp ta changjapam loduna leriba IDP pumnamak yumda hanjin hanba yagani Hauzik lairiba phiba masida akanba jackson thorang lokatkani haina thajaba piragasu jangu haibe yadri masigi chapchaba khudamde nongada relief camp ta lairiba gwaltabi ki khunja sing security phajana pirage yumda changlo haibada jangu haibe yadri Hauzik miyamna IDP sing mayumda hanjil hanaba wapam phongdok liba IDP sing gi awabada saruk yariba se miyoibagi minungsi utpagi khudamni haiki
70% solve tore maduna matungda thingna khanari baduga khanari singdo unadana haminadana wari shar ka dana ne batang ta ba santi sila ka lodi government du la agadi adugumba moiga thingna wari saba adugo moigi awa ga su hakthingna mating pangmani singbudu ngamakadamnina 70% ma solve tor mutungda lehuri 30% du su government yauna koi me am sangna honar gadi yamna thu matamda santi la kani harina thajai State asigi ching amasung tamda khundaminari ba yellow puruk khuding maki ahlaman singna lamgi ngang khai yauna apunba Manipur amagi damak lauramba thodang sing adu ngasigi mirol na makata na lauminabagi tangai fadaba leire haina lamlai asigi hanagi Congress mirep amade PCC member achoibam devena lamlai asigi manung channa nungkot kom khulda pangthokiba Christmas amade New Year ga mari leinana khul asigi khunja singna MPCC ki co-opted member dhiren amasung MPCC member Dr. S. Manauton yauna Deven Butaramna okpa amade blessing pibagi thoram da haikre nungkot kom khulgi church ta pangthoki ba thoram aduda mahakna makhatana state asida khunda laita duna leiminari ba yellow puruk khuding makna amata oina Manipur kanduna ing tapa chakotpa state ama oihanna bagidamak chapchapa thodang sing lauminar ba matamda Manipur kana amata na machetana thugai bangamloi haike Singmi tami amat nungshina lerami jati amana jati mo wikai kunarami puru amana puru mo wikai kunarami haibadi singmi tami je machi majawngi khanami aduda lainera ma adu wa khanbira ma singi tami mayamdo thopiro ba akoi phusamle le pubiro moigi tung injergi aduga sana leba mani phusi kandabi ade sana leba mani phusi kai yade haibu akhalonda nushigi pocket uruga ko chataje adu kadada Nasi Manipur thoiba Manipur crisis athupa matamda loisinba ngamani Aikhoi amu hana khun taklaroi haiba thimda haukiba chahi gi December 8 dagi thabum ama chupna chatharakpa National Reconciliation gi saruk ama oina lagliba January 3 dagi 8 phauba tampa ki tongan ba district singda bike rally chatpaga loina na public meeting pangthokani haina United People's Front ki president and Rupachandrana Nambul Mapal da leba UPF ki office ta pangthokpa paugi mifam da haikre mahana makhatana December 8 da Kangla gi shenglaba laifam dage mai lauduna haudoki ba reconciliation month adugi saruk ama oina Shillong ki red zone amadi kasarda miyam gi meeting pangthoki Guwahati Manipur basti dastu beer tikenderjet ki metam ama maikum hangki amade Tripura da miyam gi oiba hostel amasu sangaki haire Thasigi tarukta haugadaba bike rally amade miyam gi meeting da lamdamasigi tongan ba CSO amadi lanai miyoi singna saruk ya biyo haike कोई चचगदौरीबा लंबी की नागियत असते लैरिबा मियाम सिंगना एकोइना लाको मतमदा एकोइ वॉलंटियर्स लाको मतमदा अंगम मतेंग अमसिंग सरुक याबियु अमसुंग मियाम वाकल लौसिंग थावत पियु हाइबा वाफम जिबि पे माइ कइदि थमजरी प्रोग्राम से पांगथोंना भोनाबदा तोंगान सिविल सोसाइटी लीडर सिंग कम्युनिटी लीडर सिंग अदुगा पॉलिटिकल की लीडर सिंग अमदि लमदम सिगी मियोइ सिंगना एकोइना चचरीबा खोंसेट असिगी दमता मियाम अंगम मतेंग पैसागी अमदि वाकल लोन की मतेंग पांगबियु Department of Health and NHM gi lisingani kungataru ki wall calendar amade table calendar phombi thoram Directorate of Health Services ki conference hall da pangthokre thoramatu da Health ki Commissioner Sumant Singh Directorate of Health Services ki Director and Hemant Kumar amade Health Department ki official kayana sarukyaki Manipur gi irang na maram oiraga relief camp talaiba person with disability singda makoi gi phangpham thokpa right mapung phana phanghanna ba State Commissioner for Person with Disability Manipur na angamba thakta honaduna lakli haina State Commissioner for Persons with Disability gi anoba chahi lisingani kungattaru ki calendar phomba gi thoramda State Commissioner Waikom Birahari na haikre Mahanamaka Taraduna, Manipur ki irang na maram oiraga person with disability chahungani putaruk relief camp sing the lake masi manungda unique disability card udit pairam daba mioi chani ga tarukta lainga ki khudong chap phanganaba udit chakre biometric lo pa yadaba na maram oiraga masagi Aadhaar card pairam daba nipanchu Aadhaar card sananaba mathau taba thabak sing lokhatkre amadi CMST caregiver allowance scheme gi makhada PWD marbutra taruksu enroll tawduna tha khuding ki lupa lising amaga chamanga phanghanba hokre haike
PWD Jamaga Humpuga Nipanda Makogi Mathok Taba at an appliance sing Yantokibaga Loinana Al Oirabamio Taruksu Labada Hena Nungainaba Relief Camtagi Oles Home the Tamki Adubutungda Al Oirabamio Anide Imung Manunga Puna Lemin Hankre Relief Camp Chahunga Nipuga Tarukta Emergency Lakpada Kudong Chanaba wheelchair Amamamsu Pikre Haiki Manipur population da category kuma thoir kanda paaba kanda di lakh ama lising yakhai mathukta lei lising yakhai mathukta lei bise akhoi mi lising 30 khatang UDID certificate pi benefit che aduna benefit che lising 30 sidi han pi ngamdri aduna benefit che loida lawbo ngamno bidamta mayam punna thopiraga UDID certificate si lawbi kana ba piriba sana ba su larik tamba su ari makal khuding skill training khangbe kon ma piri bise sigi khudong sa lobiraga ki thopiro UDID certificate si lawbada mateng pangbiu Sub Divisional Office Oiraba District Ama Oibagi Machak Suna Leiraba Pauba Tanaba Taknaba Khangba Haitaba Wangoi Kendagi Luchingba Tagat Lubana Ngasi Pauba District On Bangamdre Matric Ton Chahungi Agriculture Department Ki Godown Ngasi Pauba Sangapa Ngamdre Haina Ex Minister Oinam Lukhoina Manipur ki Chief Minister Oiramba W Nipa Machana Hodoklam Kiba Senior Citizen for Society Wangoi Chapter Gi Taragamari Raksuba Foundation Day Thoram Chapter Asigi Office Ta Pangthokkiba Thoram Da Haikre Thoramadu Mahakna MLA Masung Minister Oiringaida Wangoi Kendra da Paikatlam Kiba Tabak Sing Utpa Souvenir Amasu Pungladuna Makatan Haikibada Jahi Tara MLA Oiringai Kari Toram Kibagi Haiba Maruena Mikhal Lepmin Nariba Singna Hangba Propaganda Oina Tauriba Sing Ngasi Jahi Tara Aduda Toram Kiba Sing Photo Yauna Utle Masida Yengduna Amade Tazadaba Leraga Su Chatlaga Yengduna Kangbayargani MLA Oidaba Jahi Mari Rom Suraklaba Asidasu MLA Oidre Haina Tumina Leite Haiki Pangi di highway, ay pangi di highway ba. Singmudi wala yung lojay ba. Ay hujang kan dispute level lay diye development wakta. Ay pawi di high school na inis kun pagalan si mission school sabi. Ay di ranti sana rin. Politics to rin yun siya. Ay ni sage na angang tharga wow da supay ba formalities loy chumo. Asi mi injala khana ba chali. Ay thoba to kita ba siya. Ado ay gidi asini hina bote. Matang lepa to rin nina. Masida o na ay kulay o na sana ba mamasu. Ay oy haningai leiki. Luching Purel Oja Akaba Leki Dabagi Taraga Mapan Subaning Sing Thoram Ngarang Wak Laimaching the Leba Mhaki Kubam da Pangtokre. Maitay National Front MNF Luching Purel Chingsubam Akabaning Singloop Amasung Wakalon Manaba Apunba Wama Kanglay Pakna Sinduna Pangtokiba Thoram Aduda Wamagi President Moirang Tem Naukambana Kunda Minariba Puru Kudimak Nungsi Chanana Laiminaba Manaba Kunai Ama Ohenaba Bunsigi Aroiba Miku Paubo Naramba Ojagi Laikidabagi Ningsingba Oina Lay Sukatpagi Thoramasi Pangtokpani Oza Akabagi Mitam Ama Jiribamgi Lairembi Likada Sananaba Sem Sabagi Tabak Paikatli Ngasi Paubo Oza Sina Lairamba Taragade Kanglu Purup Maselgi Marakta Lairiba Nungainadaba Asi Lairamdaba Suyai Purup Amaga Nungsi Chanaba Haibasi Table Amadi Public Platform da Yaroi Jakumda Pungada Jamin Takminabagi Nungsinaba Laklaba Matamda Miyoiba Ekoi Apunbagi Saktam Sagat Pada Mateng Oirakpeng Ngamgani Oza Akabana Hinglingai Matamda Lamdamasiki Lol Mayaki Damakta Honarambado Ngasidi Language Department Ama Hangduna Haurakliba Mahiroi Singda Kudong Chapa Kaya Piba Ngamle Haiki Puru Kalu Kudimaki Masaki Lonbu, Sakonaba, Hinganaba Honabada, Ako Kudim Yaminabum, Tui Hadana, Ozasin Hingimatamda, Masamaki, Yungi Manakta, Maitamasam Lermi, Maitamam Sangsida, Kogi Puru Kalu Tumaki Lonse, Sakonabam, the Hingabi Damata, Kogi Tamki Maugi Marang Tambohoram Labani, Maramdi, Tungi Muransina, Puru Kalu Kudimushing share, Nisi Sana, Minamati, Sai Lonse, Sakon, Honum, the Tangai Padabadoma, Ming Sana, Man Urambadagini, Aduna Marmarga, and the language department, Hangadam have a pandam door, Mahana, Mangyongana, Sai Puntani, Fugu Mangdi, Singpuran, was our governor Adumba, Yam the Tambiram. Kaidem Mumgi, Jauba Mishigi Matanga, Samas Todang, Nupi Kanglob, Laiprakpam, the Sinduna, Wangoi Esigi Manung Janba the Laiba, Laiprapamgi,
Khongjom Community Hall da Wakam Mifam Chathakre. Mishi Sigamari Lenana Wangoi Piesna, Chaubuki Mapuroba, Kaidem, Nareshor, Amasung, Manempo, Kaidem Ombi Indira, Amade, Langatel, Laikom, Bajardagi, Housing no Poketel Manbi, Awang Lekai de Leba, Moirangtam, Danajit Ching, Amasung, Yaripok, Bisnunaha, Bamon Lekai degi, SH Kanan Bala, Makoi Mari, Police na Paduna, Police Custody de Lady. Samaj Thodang Nupi Kaunuki Secretary Tayanjam Ombi Kamalana, Asigumba Thodok Asimatunda Amuhana Toktaba Oirasanu, Kunaya Sida Nupida Chatarpa crime ni Haina Lawe, Marale Bamihat Passing Adu Miam Kangna, Logi Oibaterak Piu Haiki. Mihat Passing Adu, Akoy Hakpa. Sairak pihaningi aduna akoi akat mamong da condemn taw sama sida akoi gi nupi da yamna sathina sathara crime ni haina akoi na lawi thogdoga sida mara leire haiduna chap chana evidence kal wena phangaba mi sing adu di leibak miyam thongna matik chaba makoi budandi bibi wa bes ai haijani Mamang Chahi December Kuntragi Numidang Pung Taret Makhairom Tabada Sakhang Daba Gari Machada Lakpa Mioi Kharana Ragailung the Leba Rims the Associate Professor Oina Leba Dr. Linda Malangmai Giyum da Nongmai Maru Hum Tamlamba Thombo Yaning the Bapong Doctuna Ragailung Taubai Amade Ragailong Women's Society na Sinduna Ragailong da Lamdam Adongi Nupising Nawakan Mipam Pamkre Ragailong Taubai gi member Junkairung Kamai Kangbonna Manipur, Nagaland, Amadi Assam the Kundariba, Jelerong Puruke, Kumai, Gangai Thoram Pangtokuna Lading Jerakta, Sakangdaba Singna, Ragailong the Leba, Dr. Linda Malangmai Yumda, Nongmai Maru, Tamjilamba, Laibak Tibane, Tawong Asi Akan Mamong the Yaning de, Matungda, Amukana Tawigano, Aikoi Amatani, Aikoi Integrity, Kaibe Yaroi, Aikoi Punahiminagadabani Haina, Lading Jerak Asida, Asigumba, Yamna Laibak Tiningai Oiba, Taudok Amatu Angano, Lengang na atuba matamda Taudok Asida General Mioising Paduna Aingi Oibeterak Bigadabani Haiki. Manipur Hoigi Iram the Mashida Natana, Hoigi Nagaland State, Aduga, Nasigi, Hoigi Assam da, Jelerong in a Kundari Bakambusinga, Masichahi, Chauroba, Gan Ngai Kumei, Taudun Lading Matamda, Smina no Memuru, Langshilamba Hibese, Masi Yamna Live Tinai or Veni Masi Aquina, Yamna Chauno Masi condemned away, concerned labor authority to Masi Atuba Matamda, Karamba Party no Kanana to Uno Hive Marie Live no Tigalaga, Masi culprits Pagalaga, Matik Saba than the PBO. Ragailong Women's Society President Purnima Panmaina, Rims the Associate Professor Oiba Dr. Linda Malangmai Giyumda Nongmai Maru Tamlamba Yaning de, Matungda Asingba Thong Asi Taubigano, Dr. Haiba Sinpam the Labor Sing Asi, Tumba Chaba Kangdana, Miamgi Seba Tauribani, Lengang Nasu Atubada, General Mio Sing Matakta Akan be action, local Piu Haiki. Kabui party ge Chauraba. Gangai Ladybani, Adugi the Makchu, preparation Tauribani, Angang Ahal Malaga, Pakang Panda, Tabak Tauraga Lady Basinse, so open Topayai, Kungi, Kumai Achoba Lady Basida, Sumba, Tanambase, Koi Pende, Nongmai Marulang Sambase, Matung Manauda, Tohan Biganu, Tohan Biganu, Habase, Koi, Praza Mayam Gine. In Paliski Ragailong the Lebe, Dr. Linda Marangmaida. Kihalakpabu, Rongmay Naga Students Organization Manipur na yaning da Pongtorokli. Loop Asigi President Daichoy Gangmay na Pongtorokpa Cherol Amada, Haukiba December Kuntrada, Shell Package Amada Nongmay Maru Hum Haplaga, Dr. Linda Malangmay da Kihalakibani, Taudo Asining Tina Tidoktuna, Jenaba Sing, Logi Ubecharak Pinanaba, Marilenaba Singi Pungning Chingslakli. How's the Paugi Martana Temba Brematang Lominesi? Sangai tutorial kwa kathilgi class 9 amasung 10 foundation course ki class lagliba January mga lisingani kunga taruk taki hauzaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gitama sangai tutorial natraga sangai hostel kwa kathil ningthem kol da lakiduna tanabiu matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghalakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matungda amukan na taram nokcheri makataba pauda ngasi VBG Ramji gi Thobal district na lisingani kungatar ke work program yauba wall calendar amanga se Thobal mini secretariat complex ta leba district program coordinator ki office ta pangthokpa achamba thoram amada phongkhre program officer educative engineer project officer amade training coordinator na chingba singna saruk yaraduna phongkiba calendar aduda VBG Ramji gi oiba maroiba numit ching haptuna job card holder singda wakhal tahanana wapam kaya yauri wangu apunba maira paibilu Bisnupur district na sinduna ngasi ahanba oina Kanglaipak ki maira haudokhiba numit pu ningsingduna Kumbi SC ki wangu ahalob golai Imoinu lampakta ningsing thoram pangthokre thoram aduda layoi khraba poirei lemerol apunba maira paibilu ki president oirambi L Memchobi amade wangu gi maira paibi haudok pirambi lojingbi singi maphamda hailei katuna ikai khumna botke wangu apunba maira paibilu ki president L Santi Leima secretary S Thoinu Leima assistant secretary Amom Meena vice president L Gulab treasurer Amom Brajesori atai maruebi lojingbi ima sing amade wangu gram panchayat ki हानगी प्रधान अमोम केसोरजेत अतै वार्ड मेंबर सिंह अमदे क्लब की थपुरे कयाना थोरम अदुदा सरुग्याखि वांगु अपुनबा मैरा पाइबिलु की सेक्रेटरी एस थोइनु लेमना लमदम असिदा लैरिबा मैरा पाइबी खुदिंगमाक मचोय लैबकी महुत्ता अमत्ता ओइना पुनसिंदुना अपुनबगी पांगल सागत मिनसी लैबाकी थौदोक वाथोक थोरकपदा अमत्ता ओइना थेंगना मिनसी लाकदबा चही सिंगदसु ngasiगी नुमित असिदा निंगसिंग थौरम असि पांगथोकनी हाइखि मैरा पाइबी इमा है अपुनबनी अखोई अमतनी है वफमसे असी खतंग आई थमदगे करिगुमा तौमतमदा अखोई निंजेन मानसी सोथरिबसे करि लैगे हाबदो खंगिनसी करिगुमा अखोई सिदा थौदोमा थोपो तादे अखोइसे पुन्ना मानसी है वफमसे थमदगे असीगी कंगलैपाक की मैरा हाइना ngasi हौदोकी बनुमिना सिदा करिगुमा मगी मरि करिगुमेंता लैजदे अखोई इसम समना इमा मैरा पाइबी सिंगो नुक्सीजबा लायोइ खाबा इमा सिंगो नुक्सीजबगी दमकता अखोइना लैसु कल्पगी थौरमजबा इसम समना पांथोकजबनी Manipurda nungthilda numit khudingi phongba pauche Kanglaipak ki mairage nifuga manga suba foundation degi thoram ngasi Gaisampat junction da leiba pauche asigi office ta pangthokre thoram asida pauche asigi mapu namairakpam tomba pauche asigi chief editor Wangkemcha Samjaina marueba miyorsing oina sarugyaki amjugi president oiramba L Sharachandra Huyalan pauche ki editor oiramba Salam Bharatbhushan amjugi founder member Yumnam Ajit hanagi amjugi president निंगथौ खोंजम तोंबिरास यावना चाही हुंबुद्रा की मथक्ता हौजिक ई पाउगी लमदा थबक तौरिबा मियोयसिंगदसु खुदोल तमखि Mataida Leban Harol Yaiphalamjing Club NYLC ge Golden Jubilee Foundation Day Thoram Matai Community Hall da pangthokre Thoramadu da Hanagi Chief Minister N Biren gi loina be Nongthombam Hiaino NYLC ki President Ngangbam Jaleshor Luang Sangbam GP gi Hanagi Pradhan S Angau NYLC ki Hanagi President NG Roton Secretary L Shyam Matai Ward Member Oirambi NG Anandina Chingbana Sarukyaki Thorunga Mari Lenana NJ Jalesorna, Lising a Machamapal Humbudra Mangada Linkatkiba NYLC na ngasi Paubada, Laikai Chauka Torankaya Pangtorpagaloina na Sanaroi Kaya Putokre, Mating Labor Mahiroi Putokna Naba, Akanaba Tabakaya Tokre, Makatana, Club Asina Lowayaba Todang Sing Lokigani Haiki. Christmas amadi New Year gi kumai loishin baga loina na lakliba chahi singta gari singbo asoyangam thoktana ba thoni bagi thoram ama Long My Place Land Playground da pangthokre campfire amaga loina na ngarang numidang pangthoki ba thoram aduda church ki lujing ba sing amade khulgi masing yamlaba mioi kayana sarkyaki Kanglaipak Communist Party
People's War Group na lamdam asiki makha tana tinjang kaijang danaba laina tina chendanaba masamau phaba oihanabagi damak thokiba press release ka mari lainana gang khutpu amana singnarakpa asi hakchin lawi haide lona thingkraba loop asigi PRO chingkhai nganbaki jarol amada loop aduna thokiba press release aduda palliba KCP PWG asi phurup amakhaktada haibadi mitai pangal community khaktana drugs smuggler business tawi hairiba wafam asi yumpham yaudabani loinana ngasi phawbada phurup amada atamnana drug business tawba community ni haikiba leikidre KCP PWG na chahi nipuga taruk chupna lantheng narakpa asida phurup khudingmaki ichil inaw kaya thawaina pontha oikre masida mitai pangal kaya maitai kaya naga kaya yaukre haujiksu maitai pangal phuruki ichil inaw kaya lupki tongan ba department singda achauba thodang lawri asigumba nungsi chanaba asi thugairak lupna kaidonungda yengduna leithokpa ngamloi ngasi nomakangdana hengalakliba drug business drug addiction na maram oiraga khunai asibu manghalakliba marwaina haugalakliba nahasing makoina aikhoigi tungi yumbini haina lauri ngasina drug ki ipakta loina taure haibasi aikhoina loina khangnaraba ngaktani masiga mari leinana KCP PWG na ngasi phawbada kangluki khenaba leitana warak watem lakpa amade gyan tahanna ba honaraktuna lakri masida maitai haiba leite maitai pangal amade naga haiba leite jabmanana semdorakna ba honaduna lakri makhatana organization CSO singna wakat mifam phambidana ba loki maikaidagi khangali Hairiba drug smuggler sing pumnamaki report loop the mayek sengna makoigi maral galoina na lay ichil inauni khalaga pungni phugani pangi manungda pau phawrkadabani hairi Manipur ki senmilon phagat hanba madi mahusagi khalbungak tuna akoibagi phibam kannanabagi amatangairaba upaidi ngasigi Manipur da leiriba maruiba corporate body sing mathauning thin tohanbana oigani hiramasida Department of Cooperation Register of Cooperative Societies RCS amade mari leinaba singna miteng changbi haina sengmaijin tu tok paching Union of Development Agency na thadorpa cherol amana hairi Scouting and documentation of grassroots technological innovations and traditional aquaculture practices with emphasis on indigenous knowledge haibasida ngasi Bisnupur district in Ningthaukhongda nomagi oiba workshop ama pangthokre National Innovation Foundation NIF Indiana sponsor Tauraga Manipur International University na Sinduna Bisnupur District ki Loktak Mapalda Kundariba Ngami Amadi Ngayon ba na sinpam oiba ngayon biyang kairom na saruk yaduna Ningthaukhong Kaitel da layba Ningthaukhong Lomi Sinmi Luki Office da Pangtokiba workshop aduda NIF funded project ki principal investigator Dr. Ajit Kumar Ngangbam na lamdamasiki ngami singamadi ngayon ba ki sinpam da layba farmer singbo senthok hengat hanaba amade makoina sizinariba traditional fishing ge mawong sing asi manghandana production hengat hanaba amade makoida scientific method sizinaduna matam sangna nga sing asi liduna thamba yahangadage haibagi matangda knowledge kaya pinanaba workshop asi pangthokpani haiki Committee on Tribal Unity Kotugi Mathakta FIR ama lokhat piu haina hangang police station ki officer in charge ki khuthangda Kangpokpi police station ki officer in charge da social activist Malem Thongam na wakat cherol pisindu na taksin kre wakat cherol adunga siyu pung taramathoi makhai taba matamda masing yamlaba tongan baluk ki mera paibi imai ben sing kaya galoina na pisin kibani Haukiba December 13 Malem Thongambo Kangpokpi Pauduna Laktana ba akan ba wapam kaya ama phongna thamlakiba ado pungkun ga marigi manungda handokna ba haikraba su tabakta ontorakta badagi wakat cherol ado pisin kibani hairi Environmental Social Reformation and Sangai Protection Forum Forest Department Park Amade Sanctuary Kaibul Lamjaugi staff singa apunba drive ama Kumbi Pat ki area dagi horaga Thangalawai Kairen Phabi Amade Jingmai Natal Phauba
चतख्रे ड्राइव अदुदा उचेक फानबा लांग तरागा मंगागी मथक्ता फागत पंगम खिबगा लोइनाना चावरब सेक्पी अमदे ngaraakpi amakanduna rescue center da thadoki loinana uchek lang thaklamba miyoy sing forest ki staff sing amadi forum gi members singa punna phaminaduna matungda tawdana ba club amadi mera paibina daita lawduna gyan tamina krai drive aduga mari leinana forum asigi secretary general haubijam sanayemana lamlaki sa uchek sing asisu makoi gi mayum makai imung manung leiribani khanduna amuka na makoi bu halagumsi haina miyamda appeal tawki Servants of Pakang Bahai Namingtonba, Manipur mythology, amasung folklore na influence tauba ban asigi akanaba so ama. Hayeng luang sangbam dalaiba else pakta pangthok nanaba sem sare haina music band asigi maru oiba myoy kayana hotel imolesta paumising unabada phongdorkli. Servants of Pakang Bagi Wangangloi Bishalje Ching amasung Japanese singer Takako Haremakina Pongdokibada, Hayeng Pangtokadoriba Sosi, Manipuri Ariba Mayexing Amasung instrument sing the Yumpam Oiraka Pangtokadaba Sony, Masina Top Topa Manipuri Ariba Machak sing Asigimatic Magun Karade, Miam the Kangbangam Gani, Tauramasida, Japan Amasung India Gimaming Lairba Trot Cancer Trot Singer Singsu Saruk Yagani, Miam na Tauram Asibu Mapung Panbiu Pongdoki. Lamdamasigi masang nairaba theater legend Maharaj Kumar Hozai ngamba singta Nitya Ratan Award lisingani kungamanga piduna ikai khumdakre sel oinal palak amagi senpham yawba award asi theater legend Maharaj Kumar Hozai ngamba singda laikhidraba Ratan tatabu ningsingduna chahi khudingi pangthokpa Nitya Ratan multilingual International Theatre Festival 2025 ke aroiba numita khushna kibani jahi asigi oina theatre festival ase Mumbai ge Yaswan Natya Mandir da numit marini chupna December kungamanga dagi kungani pan phauba pangthoktuna Hindi Marathi English lon ge tongan ba play taragani thoi utkibani Maharaj Kumar Hozai ngamba ase Maharaj Buddha Chandra Made Maharani Tondon Devi gi machanupani Maharaj Kumar Hozai ngamba lising machamapal maripu mari dagi hauraga Kal Group Gwalior da leiduna tongan ba maruaiba theatrical production kunthra hena puthokre masig manungda Surya Putra Urabhangam Mringnayani Ram ki Shakti Puja ngasi phauba singthanaba play oiri English machamapal marbutra tereta so Maharaj Kumar Hozai ngamba sing asi mahakna Indian theater da pirba contribution loinana masak naiba classical dancer oina masak khangbiduna President of India Award piduna ikai khumna krabani hairi Laimarol Khorjai Kol Laikol Manipurna Sinduna Manipuri Nupi Aibi Lamyanbi Kumari Takhelambam Thoibi Devi gi Chamaga Taruk Subama Pokumon Wangkai Yonglan Lairakta Laiba Maichau Taret ki auditorium da pangthokre Tharamadu da Manipur gi Nupi Aibi Kayana Takhelambam Thoibi Devi gi photo da lai shukatuna ikai khumna butke Laikol gi president CA Subadanina Tharamapu oina sarukyake Manipur University ki Manipuri Department ki Professor W Kumari Chanu Professor C.H. Laramani, retired principal DM College, DMU Nasu, Thoibi Devi gi maramda wanganki. All Manipur Women Social Reformation and Development Samaj Nupi Samaj ke Community Affairs ke Secretary Oirambe Pauna Bazar Women's Welfare Association ke Phamsu Purambe Pauna Bazar Governor Rotalaiba Sarungbam Sangai Devina Khanghaudana Mamang chahi ke December kungani panda laikhidabada All Manipur Women Social Reformation and Development Samaj Nupi Samaj nangasi Manipur Press Club ta awaba phongbagi thoram pangthokre thoramadu da laikhidrabi Sarungbam Sangai Devi gi photo da hailai katuna miyamna ikai khumna bot pagaloina minute ani tumina leptuna awaba phongki Development Samaj ki President Thokjom Ramani Laimana Laikhidraba Sarungbam Sangai Devi asi yamna ngalingai matamdagi hauduna maira paibi ki ihauda saruk yatuna lakhiba miyoi amani mahangna manung matam chadana laikhidabada nupi samasna awaba phongdokli mahangna hinglingai matamda Manipur gi damak ihau kayada mangjil thaduna thabak tawrongki haiki nupi samajai dadi mali mathwai kathokna chakrabani
aduna haiba lamdam asida mana wada bo yaw khidre imana thabana wale ko akoi pi samadana mai gi damakta tawbadi pian banaide nong su lukha ho bani machani pa ahunga nupi ani ga pokani adu yongna hona bada ma leiba ki seba dadi karim ta hang leitana lawrei manipur sakdam kai ba yade haiba matam do akoi nupi samadagi miam tawda ma se adu ki mati kan ya horabani Hausi sanabagi paw ekwegi senior sports journalist bayani thousand kilo piste. Taekwondo Federation of India ki meng makhada Bengal Taekwondo Association sinduna mamang sahi ki December tang kunipan di kuntra phauba Bisu Dohananda Saraswati Vidyalaya MG Road Kolkata amadi THK Zen College Kolkata da pangthokiba taramathoi shuba Open National Taekwondo Championship da saruk yaruba amadi medal laruglaba Creative Taekwondo Institute Sagolbal Tera Amudon gi sanaroi amadi official sing Imphal gi Bir Tikendezit International Airport da thoropada Institute asigi sanaroi amadi official sing yauna sanaroi singi imung manungi yamlaba miyamna harau temno oktuna pungning thawat khare category mari sub junior cadet junior amadi senior da athoi ahin tanaduna pangthokiba taramathoi shuba Open National Taekwondo Championship asida All Manipur Taekwondo Association amta gi makhada leiba Manipur gi tongan ba club organization institute taruk romna saruk yakhi Championship asida Creative Taekwondo Institute Sagolbal Tera Amudongi Nupamasa Sanaroi Kuntramari Nupimasa Sanaroi Kuntranithoi Punna Sanaroi Humputaruna Saruk Yakhibada Gold Medal Nifu Manga Silver Medal Kunithoi Bronze Medal Ohum Punna Medal Humputra Lauki Creative Taekwondo Institute Sagolbal Tera Amudongi Head Coach Takelambam Rajuna Institute asigi nupamacha amadi nupimasa sanaroi singi performance singi matangda paumi singda phongdokhibada handa pangthokiba tamathi suba National Open Taekwondo Championship sija aigi su Manipurgi ampa gi makhara leba unit amoina aigi satra sing loina na matharuga zorubane do tonga ba unit mem gi participate tawraga su akoi si amat tawaina punsan nei akoi amata gi makhada loi thoksa bangaktani aduna All Manipur Taekwondo Association gi makhada leba club sina participate to busida overall team champion lawra galai junior bogi dum phajani ba senior okan di thabak to ya bagi AC or pedania maram di akhoi di source of income labor state na tiba aduna sai player sing se facility do phangdamina thabak ki ba daka oi ba ma haita job am daka oi re ba job si phangno ram di akhoi di sponsorship si wa le ba sena kana Manipur da sanari ba player sing se parents na taga le kai local club haita ga maira pai bi tongan ba civil society organization ma sina sing je inkat piragadi moi ayong ni ba inkat panna ngasi Manipur da tholai ni player sing je tongan na company me na mapan tong ni simana amta takoi di Manipur da leite ba mama apa we sing parents sing ang paisa puthoga sana lupa kairaga sing na ka no player sing thala pa do angang ngi soksula punna thabak to ya be khudong sab se yor ku matam da mapan da CRP da BSF ta tongan ba mayam je thabak to ya de thabak to sakhe sina leite ba sina kana makata na sarkari saitesu yam hona biri ko hena hona ningba adigi tongan ba company sing hojik tongan ba mayam tholeina sida sponsor to bining aina haijaning championship asida Manipur gi mahut sinduna institute asigi waina saruk yakhiba Sagolbal Sayang Korong Makhongda leiba Salam Somarendro amadi Salam Ongbi Daneshwari ki masanupa Sanamatum Salamna kilogram 53 makhagi cadet ki kyorogi da silver medal amadi Sansilia Salamna kilogram nipumathoi makhagi cadet ki kyorogi da gold medal amadi Pumsida silver medal ama lauduna punna medal ani lauki Sansilia Salamna championship asida mahangna pikhiba performance singi matangda phongdorakibada Ming Sansilia Salam ko aina laura ijina under 41 da sanaba da aduda gold larak aduga pumse da silver ai yam haraw phawe akoi oja na tawbibaji sumaina hotna bibaji duga agi parents sing naga sumaina lawba lakbibaji ai yam harawe to singna harabda makata na ai adum sanagini Tare Suba SS Mani Sharma Memorial 3rd Division Football League ki ngachi sanaki bam match sing da EYDC Iroi Sembana IBSA Ipsa Yumnam Kai Bumaiti Bapi Rai Imphal West District Football Association gi meng makhada mamang sahi gi December tang tarmapandagi team tarena saruk yaduna Pamyal Ground Pasoi Part 2 da sathari ba Tare Suba SS Mani Sharma Memorial 3rd Division Football League ki
ngasi sanakhiba ahanba matchda EYDC iroi sembana IBSA IPSA yumnam lekaibu gol ahum amada maithiba pikibane EYDC iroi sembagi mai pakibi gol sing adu Thompson na match ki kuntaruk suba Bisumitra na match ki kuntara taruk suba madi Supreme na match ki yangkai mari suba minita sanki IBSA IPSA yumnam lekai ki amatangar ba gol aduna Lembana match ki humpu mari suba minita sanki bane ani suba match ki sana kibada RFA top sipai amadi KYDO kiam sangaiten road gol amamam chanaduna draw sat khre RFA top sipagi gol ladu mangal na match ki taramanga suba minita sanki KYDO kiam sangaiten road ki gol aduna Paris na match ki humpu manga suba minita sanki Wusu Association of India ki meng makhada mamang sahi ki December tang kunmari de kuntra phauba Chhattisgarh gi Rajnandgaon da pangthokiba Mapan suba Federation Cup Wusu Championship ta saruk yaruba madi medal laruglaba Manipur gi Wusu sanaroi madi official sing Imphal gi Bir Tikendajit International Airport ta thorakpada sanaroi sing gi imung manungi miyamna harau temna oktuna pongning thawat khare pangthokiba championship asida Manipur gi sanaroi kuntra mangana saruk yakhibada gold 16 silver 3 bronze 12 punna medal 12 lauduna taulu gi overall team runner up takhi pangthokiba championship asida A James Maiteina Sandagi coach W B Harina taulugi coach amadi Thongram Bina Pani amadi Naurem Nerodana championship asigi technical official oina saruk yakhi championship asida technical official oina saruk yakhi bi Thongram Bina Pani amadi Naurem Nerodana Manipur gi sanaroi singna championship asida pikhiba performance singi matangda network asida phongdorakhibada hoje gas department da PTV na laijabne anda ki Federation Cup Chhattisgarh da pangtok pajida khoi gi Manipur de angang 35 represent tawe adubu angang yamna di chat pe amna paisa gi problem nei bani angang sing do chatre ado angang khara chali sida gold 32 silver 3 bronze 32 lauduna taulu gi da runners up tarak pangamme hoje police department da thok tawjara laijabne Federation Cup National Wusu Championship Chhattisgarh da pangthok pasidai da Sandagi technical official oina aduda Sanda da laiba performance Manipur gi hoje sub junior se khitang shon na ui aduga adum hoi so senior da khitang khoba yawi adum medal adum phajana play adum phajana sana pa yawi adu kaigumba goal hodraga su performance de adum phajana piba yawi aduga sub junior da khitang shole na haijane Colonel Arun Kumar Memorial Manga Subi Inter Club Futsal Tournament ki ngachi sanakhiba match sing da Kripsa Naurimthong mai pakre Khetri Mayum Ongbi Chandralekha DB amadi imung manung sponsor tawraga All Manipur Football Association gi meng makhada mamang chahi gi December tang 16 degi team tarena saruk yaduna KIYC Artificial Turf Ground Khetri awang lekai da sathariba Colonel Arun Kumar Memorial Manga Subi Inter Club Futsal Tournament ki ngachi sanakhiba ahanba match da Kripsa Naurimthong na KIYC Khetri awang lekai bu gol nipal ahum da maitiba pikibane Kripsa Naurimthong gi mai pakibi gol sing adu S Dharma Joy amadi M Bhumesorna gol ani sanki atopa gol mari aduna KS David TS Dayasan N Rajkumar amadi Ais Roman na sanki match asida maiti khiba KIYC Khetri awal kai gi gol sing aduna Mahendi was amadi Sakil na sanki ani suba match ki sana khibada RFCC kaino amadi Sagolbal United gol nipan chanaduna draw satkre RFCC kaino gi gol sing adu Gibson na gol ahum Robertson namadi Ais Torres na gol ani sanki atopa gol aduna El Sana thoina sanki bane Sagolbal United ki gol sing aduna Binoy amadi Arbin na gol ahum Naresh na gol ama sanki atopa gol aduna RFCC kaino gi sanaroi O Belton na on goal loina sanki Khelo India gi meng makhada tha sigi tang manga dagi tramathoi phauba Daman Diu gi Gokla Beach Diu da pangthokadoriba ani suba Khelo India Beach Games da saruk yarunaba Manipur gi sanaroi tramathoi madi official ama punna miyoi trani thune sabati mama ngasi Imphal gi Bir Tikendajit International Airport gi Daman Diu gi damag Imphal thadokre games asida Manipur gi L Ranjit na Manipur team gi coach oina saruk yari
Basketball Federation of India ki meng makhada tha sigi tang mari digi taramathoi phauba Tamil Nadu gi Senai da pangthokadoriba humputra manga suba Senior National Basketball Championship ta saruk yarunaba Manipur gi sanaroi taramathoi official ahum punna mioi taramari na sabati mama Imphal ki Bir Tigendajit International Airport gi Senai gi damang Imphal thadokre B Surup Kumar na Manipur gi head coach CSTS Kumar na team coach amadi Sumitra na Manipur team gi manager oina saruk yari School Games Federation of India ki meng makhada tha segi tang manga dagi mapan phauba Himachal Pradesh ki Paunta Sahib Sirimur da pangthokadoriba sahi taramari makhagi nupamacha gi humphumapal suba National School Games ki volleyball masana da saruk yarunaba Manipur gi sanaroi taranithoi official ani punna miyoi taramari na sabati mama ngasi Imphal gi Bir Tigendajit International Airport gi Himachal Pradesh ki damang Imphal thadokre W Ramendra Jidamati T Captain Mangangna Manipur team ki manager amadi team coach oina saruk yari Kunithoi suba Manipur Veteran Cricket Tournament ki ngasi sanakhiba match ta YCC Wangkhaina LCCC Lilong Sajingbu maitiba pikrai Manipur Veteran Cricket Association gi meng makhada mamang sahi gi November tang kulhumdoi degi team kunma thoina group mari thongna khaidukuna Langthabal Public Ground sathariba Kunithoi suba Manipur Veteran Cricket Tournament ki ngasi sanakhiba match ta YCC Wangkhaina LCCC Lilong Sajingbu weekend mangada maitiba pikhibane match asida YCC Wangkhai gi sanaroi Ibares na wicket ani amadi ranni phunithoi lauduna man of the match ta khi Thachiri boyai hauji sanabagi makataba pauda mamang thagi tangkunga mari dagi kuntra phauba Sathigar ge Rajnan Gaunda pangthokiba Mapan Suba Federation Cup Wushu Championship ta gold medal ahum lorokpangam kraba sanare singbo Oriental Labor Association Wangkhaina taramna okrai Thauramadu da Kolkata da pangthokiba Taekwondo Championship ta gold ani lorokraba sanare singsu harau tayamna okpada yauki Mamang thagi tangkunga mapandaki kuntra phaba Kolkata da pangthokiba taraga mathoi suba National Open Taekwondo Championship ta medal lawrakiba Sanare Singh Lyra Fighters Club Uripokna taramna okrai Championship aduda Manipur ki team na Kairu gi event ta gold medal manga amadi silver medal ani lawbaga loinana Bauma seda gold medal taret amadi silver medal mari lawbangam lakhibani Loislapda maroiba pau umukana pijari Union Home Minister Pm-Istv na Manipur gi Governor yauna Manipur gi phibam gi matang da high level meeting pangthokre miyam gi lengak lakatra lakloidra ba khangbangamdre Thambal tongna ba madi thambal sana ba hona ringai da lamdam asida ing tapa hanjina ba hona tre haina veteran politician or join high crack Jiribam dagi lanjen nartuna laiba chahi amarom ta ngai riba angang ama mafam khangdana kapthorok ban nongmai maruna panba dagi hospital da laikana kre amadi kaboi furuki achoba kumai ama wariba gan ngai ngasi mafam kaya da pangthokre ngasi goinadi ISTV na pijaba pau matang asaloi jare ming tabiri basing ba makana kurumje